JNIMS ki doctor amadi nurse singda patient party na PHURAMLE HAINA PHONGDORAKLIBA WAPHAM ADUBU YANINGDABA PHONGDOKTUNA NGASI Imphal East District ki Manung Channa Leiba Urup Awang Leikai Da Wakat Meepham Chathakhre Wakat Meepham aduda saruk yakibi housing Nur Hospital da laying chathariba Sahid Khan gi apokpe Jahid Bibi na hai mahaki machanu pasi masang ngamlaktabagi haukiba tang taraga taret ki numidang pung 3:30 tabada JNIMS Hospital ke casualty da pukhat ki mafam adu da duty taramba doctor amadi nurse na anaba asi serious ori hairak padagi hidak ama kap na khangalaki hidak adu leiraga piraba matung minute nifum mangarom chontharaga kap ki hidak adu kap laba matung ngaihak leiraga Said Khan gi machinda Kongol Park karak padagi pukhatuna pakhatuna doctor amadi nurse ko bachet pada kanamata leiram kide fiba madada pakhat padagi staff sing tanaba lauki maduga iroina na Said Khan gi machinda Kongol karak padu hidak kap paduna oirabu ikhan badagi hidak kapagi mari adu thadatki fibam madada doctor amadi nurse atay staff sing lakpagi mahutta Porampat police station gi osina du chingba team ama oina laki police ki team maduga wari sanaraba matung atopa doctor amada yenghallunaba hairak padagi putharakibani tanja adu da pendabagi ngaihak law khongbagi tawkiba adumakpu doctor amadi nurse sing da khut thap pati laikide haina mahak makha tana phongdokhi How people tank trap that I is asking down where Kasabani, Kasabasi, the doctor, the young Hidaki Laire, Doctor in a capin and I in a Tibukan minute, Nipumangamuki Sanche, Kanaraga later. At the doctor Amatok air, Hidaka, a minute, any Muklairaka, is asking bone or a penny. He didn't bring Chong a penny. He didn't bring Chong, but the doctor is asking the young behind the doctor, I'm the late. Is asking the Isasi Pibam Sibu, Karamina no wine, and Kato Timon or Aga. I can't love. Lawa ka magoy mayam dyan sila. Kari doctor am tiang biu ngang si kainom tau kren kikit na magiyek baga pungkai mo pungmuk lay matungda pungkai muk lay matungda ning sa supuk ta na matungda ning sa sor lay di doctor am kainom tiang biu doctor nasla khangda amana thoga mayam koi pit lai ba mayam si butan thoko aduga ieng yai dei adudi mayam sauning salamina sauning amina ngamina wai wata su henjana ki ba kadau mayam su yauri adu magoi puram mi taurami na hai pati hayan ning nei jagi pibam su magoi na kak na amam su amasu tauri kak